ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯃꯗꯥꯝ ꯅꯣꯛꯆꯔꯤ ꯑꯉꯥꯡꯕ ꯁꯤꯜꯄꯤꯗꯣ ꯑꯩꯈꯣꯏ ꯁꯤꯒ ꯑꯩꯒ ꯁꯨꯁꯤꯜꯒ ꯂꯩꯔꯦ ꯑꯩ ꯇꯧꯔꯧꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯒ ꯂꯩꯗꯣꯏꯅꯤ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯇꯥꯆꯧ ꯍꯣꯏ ꯂꯥꯛꯇ꯭ꯔꯤ ꯃꯣꯏ ꯉꯥꯏꯔꯤ ꯇꯥꯆꯧ ꯆꯦꯎꯅꯦ ꯇꯧꯋꯦ ꯑꯩꯈꯣꯏ ꯆꯥ ꯀꯥꯞꯄ ꯑꯃꯃꯝ ꯆꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯏꯪꯊꯝꯊꯥ ꯅꯨꯃꯤꯠꯅꯤꯅ ꯆꯉꯥꯡ ꯆꯤꯡꯉꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯀꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯣ ꯂꯩꯕꯗ ꯑꯝꯇ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯍꯌꯦꯡꯁꯦ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯃ ꯇꯧꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯌꯣꯠ ꯐꯣꯔꯝꯒꯤ ꯁꯄꯣꯔꯠꯇ ꯑꯇꯩ ꯑꯇꯩꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯌꯥꯎꯔꯤ YPSDꯁꯨ ꯌꯥꯎꯔꯤ ꯑꯇꯩ ꯋꯦꯜꯐꯤꯌꯔ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯅꯁꯨ ꯑꯃ ꯌꯥꯎꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯒꯅꯤ ꯑꯦꯂꯥ ꯍꯥꯏꯅ ꯄ꯭ꯔꯣꯗꯛ ꯁꯦꯜ ꯇꯧꯕ ꯀꯝꯄꯅꯤ ꯑꯃꯈꯛ ꯌꯥꯎꯔꯤ ꯃꯦꯗꯤꯀꯦꯜ ꯑꯣꯀꯦ ꯀꯦꯝꯞ ꯑꯗꯨ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯗꯨ ꯇꯧꯕꯩꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯒ ꯍꯥꯏꯗꯤ ꯃꯄꯥꯟꯗꯩꯁꯨ ꯃꯤ ꯂꯥꯛꯀꯗꯕ ꯂꯩ ꯊꯥꯞꯅꯗꯩ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯁꯤ ꯅꯨꯡꯗꯥꯡꯁꯤꯃ ꯄꯨꯟꯁꯤ ꯍꯥꯏꯅ ꯁꯤꯁꯦ ꯂꯩ ꯀꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯃꯣꯏꯁꯨ ꯂꯥꯛꯑꯅꯤ ꯃꯣꯏꯁꯨ ꯂꯥꯛꯑꯒ ꯚꯤꯗꯤꯑꯣꯗ ꯌꯥꯎꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯎꯔꯛꯄꯗ ꯑꯥꯏ ꯂꯞ ꯂꯣꯛꯇꯥꯛ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯦ ꯍꯥꯏꯕ ꯑꯁꯤꯅ ꯑꯥꯏ ꯂꯞ ꯁ꯭ꯔꯤꯃꯪꯒꯣꯜ ꯑꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯗ ꯁ꯭ꯔꯤꯃꯪꯒꯣꯜ ꯑꯦꯔꯤꯌꯥ ꯀꯧꯔꯤ ꯑꯗꯨꯅꯅꯤ ꯃꯣꯏ ꯁꯤꯒ ꯑꯥꯏ ꯂꯞ ꯁ꯭ꯔꯤꯃꯪꯒꯣꯜ ꯍꯥꯏꯅ ꯍꯥꯏꯁꯦ ꯁꯣꯝ ꯁꯥꯏꯗꯇ ꯁ꯭ꯔꯤꯃꯪꯒꯣꯜ ꯆꯠꯄꯒꯤ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯇꯅ ꯑꯩꯈꯣꯏꯔꯣꯝꯗ ꯚꯥꯅꯨꯒꯥꯁ ꯆꯠꯄꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩ ꯉꯁꯤ ꯂꯦꯛꯇꯣꯔꯤꯕ ꯃꯐꯝꯁꯤꯅ ꯁꯣꯝ ꯁꯥꯏꯗꯇꯅꯦꯕ ꯁꯣꯝꯗ ꯑꯗꯣ ꯃꯣꯏ ꯃꯌꯥꯝ ꯉꯥꯏꯔꯤ ꯃꯣꯏ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯁꯣꯝꯗ ꯆꯠꯇꯣꯔꯤꯕꯅꯤ ꯁꯤ ꯃꯐꯝꯁꯦ ꯐꯖꯕꯅꯤ ꯌꯦꯡꯕ ꯌꯥꯝ ꯁꯤꯒ ꯃꯣꯏꯒꯤ ꯆꯥ ꯊꯛꯐꯝ ꯆꯥ ꯂꯣꯟꯐꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯀꯁꯇꯃꯔꯅꯦ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯑꯕꯅꯤꯅ ꯃꯣꯏ ꯁꯤꯒ ꯑꯇꯩꯁꯨ ꯗꯦꯀꯣꯔꯦꯠ ꯇꯧꯒꯗꯕ ꯋꯥꯠꯂꯦ ꯑꯗꯨꯃꯛꯐꯥꯎ ꯃꯤ ꯀꯣꯏꯕ ꯂꯥꯛꯅꯕ ꯍꯧꯔꯦ Hello Jonida welcome Hi moi lại ngài ngài sitere Ngasai kya kuina ngaheli moige gari kai tawrino gari khar nosto hoiraba to akhona leidoi se sigani jungle cottage haiba mafamdo siga moi office leire leibak na saba office ni yam phajai adu se check in tawrani akhoi siro khagi room काटे दो बुक होई गड़े अदुगनी ना कोई प्लानिंग ले रमीदी कोई फंगे हगोलो टीवी गले फैमिली एसी गले hello bye wow she na VIP room ni pura siga mi ko lojani ai di bajana chang keku le sa wow ko ye na je kya ho jari min sen jaban loi ra ko ke ban ngai ani ma bed ma su lai ra mi ai da sai dai u de si ta ni oh akhoi na lei dei torom da da lei de da lei de som da su siri lei som da su kapam lei man kwai tai phajari sha adagi building sini ba khoi aham da asiga booking to ge torom bani ado akhoi matam do chana haudraba haitare akhoi na to baganda akhoi na haiba ganda sije booking oin le ba siga le di wa si kya phajari si akhoi siga le ma de oh na sai gi adai siri u ba se adai siri u se siga kana bain oh si keno ma le de dungna ma le de oh no kya phajari sije siga ga akhoi nung dang da kya nungai dori changasi lao kanai karam room oidori awai ba bila da la ga koi photo kape mi yai pe ma is sirum de pajatra nanga ji ek bar chakra goen bari mi lao sang ji jodlo sanji
u pambidei khoi na wange oi asin lichu farming ata ningin tu oh lichu pano tanda la di khangina chao the pain gani asin test pata na yes test pata ni moi ki area se fajana chawri akoi na changori to song gi chingdon jigan jinong som da mu ching matan jiga chaktai ni somdana su kabam le akoi somda hana chalani asina badminton wow carom barbecue to na chapong wa to sigoi mane oh live to gani light oho pura kani moine supini ai che barbecue to ko mal mane samda se jum le chalo Skon mandir dani khoi na lai she asige jiga bargi chak chabagi lakpani mira ke mama amukta kape kap মোটামুটি শপিং লাগবে বাবু চামচ দিন দুটো হ্যাঁ চামচ দিন জানি চিনা সম্ভব দাদা jani khara chabada জানি ya me sa tari ja to chaba horani chaklam mana lore je ডিফারেন্ট de pacha ingor dina mix ne ba to kai no kai po ka na di প্রভু oi cái là mình làm đây đấy দাদা মরিচ বিয়া হল কাটা নুন thấy không có để ông thâu tiếng cha cái mà tôi cái gì đi hàng thâu đấy cái tiếng cha này này sợ bên này chạy có cái dung đồng anh đâu đi này hay không mà ngọc không để không đi ngọc không ví dụ cái này nó không thế thêm một cháo này đi 지금 신세계를 하고 아니면 소고기는 통에 그리고 이제 아시겠지만 대부분 거기에 시디 짜를 또 시디 짜 물로 거기는 짜르니 이거 아마 시대 있노 kolewai 거기서 무슨 짜게 일단 거기 싫어 나가 태국 먹으면 시네 아 싫어 버려 카시미네 প্রভু লেবুটা মরিচ কারো মরিচ রাগি কি নয় মারে তুমি মরিচ খাবেন নিয়ে আমাকে Ay, cái này là em ẩm thực cha cho nó lùi rồi là quay ông câu này là Mayam cha bên lùi là làm hào đấy đó ông phải biết cái chế năm nồi là cái để tích là hào của ta bên này bảo tôi last day to của nhân cha cái lúc sẽ bảo cha lên đây đấy to sẽ bồ lùi giống mất đúng cái nó nè cái thằng bên xem đi nè xem đi nè अखोई मिदे की टोक सेमबददी केनो जेनमगा हापना याम हावे सिजु दुम हावे अखोई की मिदे की ना कोई हात दे हेना को दनो हेना हावे जानि सिजु लोन मंग हावे मोय से से दिन हो बिरा ता हावे मोय को जेनमगा तो से अदुम मेथी गुबा अदुम हाप को न तो को चली जे काय दनो सिसे साय फजबना दिलोरे चा बगान tumro काय दनो कोई न चली से tumro कोई चली से काय दनो samkotila Songkot tilada. Ayun na nang labi kang wo koy na hana chali se. Lao. May ma si chama na ing se kang ina te ba. Si je kolom to koy tamang dalon kathali mi. Kharni makada nong churani natraga na mo se ising char go na si je nong ka holak to ne ba. Matona no go chong na bay tamang maton du na ni asi chama na lo
ꯁꯤ ꯂꯝꯕꯤꯁꯤꯅ ꯄꯤꯔꯦ ꯆꯔꯥ ꯇꯧꯔꯤꯁꯦ ꯌꯥꯝ ꯁꯨꯛꯀ ꯌꯥꯝꯅ ꯁꯤꯅꯤ ꯁꯪꯀꯔ ꯇꯦꯂꯥ ꯍꯥꯏꯁꯦ ꯁꯪꯀꯔ ꯍꯥꯏꯗꯤ ꯃꯍꯥꯗꯦꯕꯀꯤ ꯃꯤꯡ ꯑꯃꯅꯦ ꯍꯥꯏꯕ ꯁꯤꯒꯩꯁꯤꯒ ꯃꯍꯥꯗꯦꯕꯀꯤ ꯃꯣꯟꯗꯤꯔ ꯂꯩ ꯍꯥꯏꯅ ꯁꯪꯀꯔ ꯇꯤꯂꯥ ꯍꯥꯏꯗꯤ ꯁꯤ ꯃꯊꯛꯁꯦ ꯁꯤ ꯃꯥꯙꯕꯄꯨꯔ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯙꯕꯄꯨꯔ ꯂꯩꯀꯦ ꯏꯁꯤꯡ ꯄꯨꯈ꯭ꯔꯤ ꯃꯆꯥꯗ ꯆꯤꯡ ꯃꯌꯥꯏꯗ ꯂꯩꯔꯤꯁꯦ ꯐꯖꯩ ꯃꯔꯛ ꯃꯔꯛꯇ ꯂꯩꯔꯤꯁꯦ ꯁꯤꯒ ꯆꯤꯡꯕ ꯂꯩꯔꯦ ꯁꯤꯒ ꯆꯤꯡꯕ ꯂꯩꯔꯦ ꯃꯔꯛ ꯃꯔꯛꯇ ꯂꯩꯔꯤꯁꯦ ꯐꯖꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯤꯡꯗ ꯕꯥꯏꯛꯇ ꯇꯧꯔꯒ ꯀꯣꯏꯔꯦ ꯍꯥꯏꯕ ꯀꯤꯕꯨꯗꯤ ꯀꯤꯖꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯐꯝꯕꯗꯣ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯆꯤꯡꯗ ꯆꯠꯂꯕꯅꯤ ꯁꯤꯔꯦ ꯋꯥꯎ ꯀꯌꯥ ꯐꯖꯔꯤ ꯌꯥꯝ ꯃꯔꯛꯇ ꯏꯁꯤꯡꯁꯨ ꯆꯦꯜꯂꯤ ꯁꯤ ꯀꯔꯤ ꯇꯨꯔꯦꯟꯔꯣ ꯅꯠꯇ꯭ꯔꯒ ꯁꯣꯔꯥ ꯃꯤꯇꯩꯔꯣꯟꯗ ꯍꯥꯏꯔꯒꯗꯤ ꯁꯤꯒꯒꯤ ꯆꯥ ꯃꯅꯥꯁꯤꯅ ꯀꯣꯂꯣꯝ ꯇꯧꯗꯦ ꯃꯥꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯃꯇꯣꯟ ꯆꯣꯡꯉꯤꯃꯤꯅ ꯍꯥꯏꯕ ꯃꯇꯣꯟ ꯆꯣꯡꯉꯤꯃꯤꯅ ꯍꯥꯏꯕ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗꯦ ꯁꯤꯔꯦ ꯁꯤꯔꯦ ꯑꯁꯤꯒ ꯀꯃꯥꯏꯅ ꯀꯨꯝꯗꯣꯏꯅꯣ ꯑꯩꯒꯤ ꯖꯣꯟ ꯁꯤꯔꯦ ꯌꯣꯅꯤ ꯇꯞꯇꯞꯅ ꯑꯣ ꯑꯩ ꯃꯤꯗꯤ ꯆꯠꯂꯦ ꯑꯩ ꯂꯣꯏꯕꯒ ꯅꯀꯣ ꯇꯞꯅ ꯆꯨꯡꯉꯤꯅꯀꯣ ꯋꯥꯎ ꯁꯤꯁꯨ ꯀꯐꯖꯕ ꯑꯩꯅ ꯁꯣꯔ ꯐꯨꯡꯒꯠꯄꯗ ꯁꯤꯗꯣꯔꯦ ꯋꯥꯎ ꯁꯤꯁꯦ ꯀꯌꯥ ꯐꯖꯔꯤ ꯀꯦꯃꯦꯔꯥ ꯂꯥꯛꯄꯗ ꯃꯤꯠ ꯄꯥꯡꯊꯧꯔꯦ ꯑꯣ ꯑꯗꯨꯔꯣ ꯖꯧꯒꯔꯕ ꯑꯩꯅ ꯈꯜꯂꯦ ꯃꯌꯥꯝ ꯑꯁꯤ ꯖꯦꯀꯦꯠꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯑꯩ ꯃꯥꯏꯗꯒ ꯊꯥꯔꯤꯕ ꯑꯗꯨꯏ ꯇꯨꯡꯗ ꯑꯣꯏꯅ ꯐꯥꯕꯤ ꯊꯝꯃꯕꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯂꯦꯃꯣꯟ ꯒꯥꯔꯗꯦꯟꯗ ꯆꯠꯄꯅꯦꯕ ꯑꯗꯨꯒ ꯔꯤꯁꯣꯔꯠ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯀꯣꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯄꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯥꯗ ꯂꯩꯔꯒ ꯀꯔꯤ ꯇꯧꯗꯣꯏꯒꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯣꯏꯊꯣꯛꯖꯥꯏ ꯁꯤꯒꯩꯁꯤꯒ ꯆꯪꯉꯛꯄꯗꯩ ꯏꯪꯕꯅ ꯂꯣꯏꯔꯦ ꯑꯩ ꯆꯤꯡ ꯃꯔꯛꯁꯤꯒ ꯆꯪꯉꯛꯄꯗꯩ ꯀꯩ ꯄꯥꯝꯕꯤꯅꯣ ꯁꯤꯅ ꯁꯥꯗꯣꯅ ꯑꯩꯁꯨ ꯄꯥꯝꯃꯤ ꯃꯅꯥ ꯄꯥꯝꯕꯤ ꯃꯅꯥ ꯄꯥꯝꯕꯤ ꯃꯥꯡꯅ ꯁꯥꯏꯗꯩꯅꯤ ꯈꯪꯗꯗꯤ ꯍꯦꯛꯇ ꯃꯅꯥ ꯄꯥꯝꯕꯤ ꯑꯁꯤ ꯁꯖꯤꯛꯅꯤ ꯁꯖꯤꯛ ꯀꯩꯅꯣ ꯂꯩꯕꯥꯛꯇꯒꯤ ꯐꯧꯒꯠꯂꯗꯤ ꯃꯅꯥꯅꯤ ꯊꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛ ꯂꯣꯏꯅ ꯑꯥꯗ ꯂꯩꯔꯦ ꯁꯤ ꯀꯥꯈꯠꯂꯛꯏ ꯁꯤꯇꯪ ꯀꯥꯈꯠꯂꯛꯄꯗ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯦ ꯃꯊꯛꯇ ꯀꯩꯀꯩ ꯁꯥꯔꯤꯕ ꯈꯪꯗꯦ ꯇꯣꯡ ꯇꯥꯡ ꯇꯣꯡ ꯇꯥꯡ ꯁꯥꯎꯟꯅ ꯂꯣꯏꯔꯦ ꯑꯁꯤꯗꯁꯨ ꯂꯩꯐꯝ ꯔꯤꯁꯣꯔꯠ ꯁꯥꯔꯛꯇꯣꯏ ꯃꯥꯅꯤ ꯅꯠꯇ꯭ꯔꯥ ꯐꯖꯩ ꯑꯩꯈꯣꯏ ꯃꯊꯪꯗ ꯑꯁꯤꯒ ꯂꯥꯛꯁꯤꯀꯣ ꯈꯔ ꯄꯨꯈꯤꯁꯤꯔꯥ ꯌꯨꯝꯗ ꯇꯤꯟꯅꯤ ꯐꯖꯩꯕꯣ ꯃꯊꯪꯒꯤ ꯁꯤꯒ ꯑꯣꯏꯅ ꯇꯧꯅꯕ ꯑꯁꯤ ꯕꯕꯥꯅꯦ ꯀꯣꯡꯒꯥꯡ ꯉꯁꯥꯏꯗꯩ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯆꯪꯅ ꯏꯟꯈꯠꯂꯛꯀꯦ 1 2 3 4 ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯁꯦꯝꯃꯤꯁꯦ ꯑꯥꯗꯁꯨ ꯑꯃ ꯂꯩ ꯁꯣꯝꯗꯁꯨ ꯑꯇꯩꯁꯨ ꯁꯦꯝꯕ ꯌꯥꯒꯅꯤ 와우. 와우, 그거잖아. 해닝 좀 하이람더래 그잖아. 기홈. 기홈. 2 3 nói tôi phải là tàu để bỏ amuka ready 1 2 3 wow giờ nó rồi
ꯁꯟꯗꯥꯒꯤ ꯆꯥꯅꯕ ꯑꯁꯤ ꯁꯤꯡꯒꯔꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥꯃꯦ ꯆꯥꯔꯣ ꯆꯥꯕ ꯍꯧꯔꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯩꯂꯥꯝꯕ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕꯩ ꯑꯃꯁꯨ ꯀꯩꯅꯣ ꯕꯥꯔꯕꯤꯀ꯭ꯌꯨ ꯇꯧꯕꯩ ꯃꯐꯝꯗꯣ ꯑꯗꯨꯒꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛ ꯑꯦꯠ ꯑꯣꯏꯔꯦ ꯃꯩꯇꯩ ꯆꯅꯨ ꯁꯨꯆꯤ ꯎꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯅꯥꯏꯀꯣ ꯂꯥꯏꯠ ꯑꯝꯇꯪ ꯊꯥꯜꯂꯛꯀꯦ ꯍꯥꯏ Hello. ꯅꯪꯕꯨ ꯑꯩꯈꯣꯏ ꯀꯌꯥꯝ ꯃꯤꯁ ꯇꯧꯔꯤ ꯈꯪꯕ ꯋꯥꯎ ꯍꯧꯖꯤꯛꯅ ꯐꯖꯔꯦ ꯃꯨꯡꯉꯣꯟ ꯉꯥꯜꯂꯦ ꯕꯥꯔꯕꯤꯀ꯭ꯌꯨ ꯇꯧꯔꯦ ꯑꯗ ꯉꯁꯤ ꯀꯦꯂꯥ ꯍꯦꯛ ꯀꯝ ꯁꯨꯃꯥꯏ ꯂꯣꯏꯗꯣꯏꯕ ꯍꯪꯉꯤ net jai good Oh. 11-10 ꯐꯖꯩ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯃꯤ ꯃꯉꯥꯅꯤ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯁꯦ ꯑꯩꯒ ꯆꯧꯅꯤꯇꯥ ꯇꯤꯝ ꯑꯗꯨꯒꯩꯗꯤ ꯁꯥꯗꯣꯅ ꯑꯗꯨꯒꯩꯗꯤ ꯁꯨꯆꯤꯒ ꯑꯁ꯭ꯔꯤꯜꯒ ꯇꯤꯝ ꯑꯃ ꯁꯣꯛꯀꯥ ꯄꯣꯆꯤꯁꯀꯤ ꯄꯣ ꯑꯃ ꯂꯧꯔꯤꯗꯣ ꯑꯗꯨꯒꯩꯗꯤ ꯄꯣꯆꯤꯁ ꯆꯠꯇꯣꯏꯅꯦ ꯑꯩ ꯃꯨꯛ ꯍꯨꯜꯂꯒꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯛꯇ꯭ꯔꯗꯤ ꯏꯀꯥꯏꯅꯉꯥꯅꯤ ꯆꯥ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ Namai nung thong layo. Makuta Mas, oh nang igi team niya na tabas na. ꯎꯝ Do. Okay. ꯈꯣꯡꯗꯒ ꯂꯪꯁꯜꯂꯦꯅꯦ team natra Hay ban. ꯃꯩꯇꯩ ꯆꯅꯨꯁꯦ ꯍꯩꯅꯦ ꯅꯣꯏ ꯂꯤꯀꯣꯟ ꯂꯪꯕꯒ ꯇꯥꯛꯄꯤꯔꯛꯄ꯭ꯔꯥ ꯑꯗ Ta ni 1 2 3 4 5 6 7 8 9 10. Chai cha do. ꯃꯤꯅꯝ ꯆꯥꯅꯨ ꯆꯥ Thamo food. 10 3 Tarak to re bo. 4 thamo ne 4 2 Do. 4 2 3 जा भाई हुल्लू 10 जाए 3 हाँ चाथो के अदुगा 10 चले 1 2 3 4 5 6 7 8 9 10 10 2 3 4 kanano chai do क्या नो थुई दो 10 ta ni chatto shadi. Hoji 10 ta chalo 3 ja khare. Po maga 10 maga. अखोगी बैग ने आते लेंगे गुड मॉर्निंग इंग बना शुलोरे लेचिंग ngakta मोलो ना तुम नारी ngarang se ai lungdang lekna basu yaure ba ai di tum wari gi batai sanana game ma sanana do ai di ngamdre ai di tumure do nga tana hagole mo khara ma tumnari me ama khoi hujik loisalaga ayuki breakfast tawba chatli hujik budi pung 11 am yaure ado itaru su khoi hujik ka thenga bani na tumba hujik talai ma keno jem pa kha leine siga akhoi hujik खेची एंड जेरुम बाजी ऑमलेट जेरुम ऑमलेट हो जिक चक तोरे चेक आउट तो दोरे हाय चोनेता
ꯑꯩꯈꯣꯏ ꯍꯟꯗꯣꯔꯦ ꯅꯠꯇ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦ ꯑꯃꯨꯛꯀ ꯀꯩ ꯅꯨꯃꯤꯠ ꯎꯅꯕ ꯐꯪꯗꯣꯏꯕ ꯁꯥꯗꯣꯅ ꯅꯪ ꯀꯔꯤ ꯊꯤꯔꯤꯃꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯗꯣꯔꯦ ꯕꯦꯛ ꯆꯦꯛ ꯇꯧ ꯀꯔꯤ ꯄꯣꯠꯁꯤ ꯇꯧꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯦꯜꯊ ꯀꯦꯝꯞꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒ ꯆꯠꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯡ 2ꯗꯒꯤ ꯍꯧꯗꯣꯏꯅꯤ ꯆꯦꯎꯅꯤꯇꯥ ꯇꯥꯇꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯇꯣꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯅꯣꯏꯕꯅꯤ ꯕꯥꯏ ꯑꯝꯇꯪ ꯇꯧꯔꯛꯑꯣ ꯍꯣꯏ ꯇꯥꯆꯧ ꯑꯣ ꯁꯣꯔꯤ ꯑꯩ ꯁꯤꯒ ꯄꯥꯏꯔꯤꯕꯅꯦꯀꯣ Back.